US Iran war asida Donald Trump na Iran gi mathata mai pak na bapaliba theory asi anini amana madman theory kawi atopa amana real politic haibasini madman theory hariba asina US ki president asi karigumba international rule gi niyam amata indaba thingaw lengaw gi mawngda mana ningakpa adu tawba mi gi walawdaba samna hairabada angawba mi amagum ufallaga achauba attack tawgani haina ki hallaga atopa lepak ki leader adu surrender tawhannaba hotnaba adubuni real politic hariba theory asina USA gi Vietnam war gi matamda sijinakiba theory amani masigi nungi oiba arthadi mapangal akanba lepak amana asonba haibadi fourth world country amada micham sibanaba usinnadana paktaknana bombing attack chatharaga asonba lepak adu lei tharakpra natragana surrender tawrakpra haiba tanja yengduna micham panghat hatpa adubuni aduga theory asigi manungda atopa lepak amagi dictator amada support tawsillaga lepak adugi micham paktaknana hathallaga USA gi makhada thamnaba hotnaba thong adubusu khangnai aduga USA gi 53 suba secretary of state oiramba war criminal amani haina hujitsu maming launariba Henry Kissinger kauba nupa amana Vietnam war da policy ama palami policy adu escalation amadi negotiation kawi mahaki wakal da Vietnam asi fourth world country amani haina laurami achoba attack tawsingani mathong maram khangdaba USA ge leader amani haina kihallaga Vietnam na ki bayaba lei thabayaba tanja amala kane haibashi mahak na thajarami matam aduda table da phaminaraga negotiation tawgadabani haibu wakhal ama Henry Kissinger gi wakhal da leirami adubu mahaki policy adu mai pakhide mamai thangda Vietnam war da gi USA na chenthok charage haiduna March ki tang 18 1973 da US army Vietnam dagi withdraw tawkhibani hariba theory animak asi Donald Trump na Iran war da palaga USA na mai pakle haining ba ama yauri Donald Trump ki wakhal da Iran ki gadaba lai tharakadaba point ama soidana laifam thoi maramdi Iran su fourth world country amani haina khallaga war asi tawrubani masida Donald Trump da Iran gi military shakti asi kaya yamna kanbagi haiba asingba paw tamba mi amata laitaba mali CIA amadi Israel gi Mossad na Iran gi miyoi khujok khara Iran da regime change tawba pamliba adu lan uraga Iranian apumbana su regime change tawba pamlamgani haina khallubani aduga masigi aranba paw asi Donald Trump da tamsinbani information asigi matungina Iran bu numit kharani gi manungda regime change tawba ngamgani haina urubani maru ena Israel gi Mossad na lan paw asi tamsinbadagi Donald Trump su Netanyahu gi wa yarubani haibasi hojikti mayek sengna uba fangle maramdi USA na war hauba numita lauthokiba aim amadi manglan sing adu ama phawba hojik phangba ngamdre Iran ama koi gi mathakta thamliba sanction lautho u haina mukhatpa ngamgani haibasi kanana su thajarudabani hojikti regime change nuclear issue amadi missile capabilities asina chingba USA gi aim sing adu na thaiduna thamkhraga Hormuz open tawba khakki oina Iran ga dil tawnaba wafamda muknaraga laikhre Iran da gi sanction lauthok tabasu yaroidori war gi aim da sungyaw yaw khidaba Iran gi mirai pakta phajin duna thamliba lanthum release tawdabasu yaroidori Iran gi demand mayam asipiraga Iran masana nuclear bomb sajaroi haina hanadagi lauthokiba wafam adu amuk hanna lauthok hallaga Iran war dagi mamai leiduna chattaba yaroidori masina taba psycho president na Iran war dagi nanthok nabalambi amata ubo fangdre Lebanon amadi Israeli occupied force ki maikai dasu Israel na Hezbollah gi capabilities asi asum na kankhat lakkani khalludabani maramaduna madman theory hai khiba adu palaga micham kaya paktak nana hatlaga Israeli terrorist singna kan basak nabakan na hotnari adubu Hezbollah gi FPV drone sing asigi akiba ama Israeli singda leire maram aduna Israel maning hannaba lambi thiba hore President Donald Trump amadi maha ki huiroi kangbu maming oina pallabada Marco Rubio Pat Hegseth na chingba miyosing asina USA gi lanmi sing asi prithibi gi khwaidagi mapangal kanba army ni haina tatana haiba amasu yauri matang asida USA gi war critic singnadi makoi asi makok yaudaba makok ta santhi hanba miyoi gum puri maramdi Iran asi chahi nifu taretagi military gi mapangal kan danabani haiduna achau sanction kaya thamjinduna chawkhat pangamhandana thamlibani adubu Iran gi territory da world gi super power animakna khongmi lanmi ama
फावब थाजिन ngamdabata natana Iran matik sana super power laipak anigi khumu thuderek ngamli karigumba sanction mayuk nadaba laipak oiram labadi Iran na US Israel animakpu minute 12 ga second nifu mathoi mukta tem khaiba ngamlamba yai hairi aduga masibura US ki lanmi sing asi khwaidagi mapangal kanba lanmi ni kaina ikaidaba hui amagum pangkhong de khongliba asi haina USA gi warmonger singi class lauri Iran di hanadagi sanction gi awaba asi khangba haina duna laklabani Iran asi potlam kayada self sufficient oiba laipak amani mapandagi pressure piraga ahenba sanction thamjilaga Iran na lei tharkadaba leite haibasi su miyamna khanglibani aduga marakasida mayamda knowledge oibi abopum amma hairamge prithvi gi khwaidagi chawba shopping mall asi Iran da leiribani aduga war critics sing asina makhatana hairibadi chahi lising manga dagi Iran na masagi civilization ngak tuna lakpani hojik su ngakli civilization karino haibasu khangdaba USA na Iranian civilization tumhangani hai kibadu makhoi gi tam loirakpada jail changning drabadi machindagi wafam asi thoktabana phai hairi Iran na Kuwait airport ki terminal 1 uful sana thugai kibadu Israel amadi USA na daita pugadabani haina IRGC na haikre attack aduda India macha ama sikhre aduga atopa mioi humpuga mathoina asokapan nanghankhre aduga asokapan misi minagi paw ase Kuwaiti authority na confirm tawkhre India na Kuwait airport ta attack tawduna India macha ama hat khibabu kanna condemn tawkhre no thorpa paw amada Iran bu support tawba handala group haina khangnaba internet hacker group asina USA gi military position sing asigi chap chaba location IRGC da piram mihairi war manungda handala group asina US ki military personnel sing asigi location data asi IRGC da yamna mayek sengna share tawram bani hairi handala ko ba internet hacker group asigi maming chatpa hacking tawgi achoba mai pakba incident kharap panba taragadi makhada amamam ta pathajarke ahan bada USA gi Federal Bureau of Investigation FBI gi director Kash Patel gi personal email ID hack tawduna manungi oiba aron ba private photo kaya internet ta chaithorak karbani US ki State Department na handala group ki langla langjin pi bangamba mida dollar million taragi mana pigani haina sulaw thokhiba leirabani ani subada chahi asigi March thada thokhiba hacking gi incident amani hojik phawbagi khwaidagi sathiba war time cyber attack ama oina US corporate infrastructure gi multi billion dollar medical technology firm Stryker corporation gi data center hack tawduna 50 terabyte ki oigadaba data furan khibani aduga company asigi device lakh ani dagi login access muthat khibani ahum chubda chahi asigi April thada US Navy gi Bahrain da leiba marine listing ani ga chamari muki WhatsApp number sing hack tawduna masa masa gi personal data pumbali kohen khibani aduga makhatana group asina thritan tawduna kihan khanghan bagi direct message kaya marine sing asigi WhatsApp number da thajilakhibani mari shuba incident da Israeli genocidal force ki hana leader oiramba chief of staff Harji Halebi gi device ama hack tawduna Halebi gi personal file listing taraga mapan muk public ta leak kohen khibani file sing aduda Halebi gi confidential military amadi personal data kaya yawrak khibani Gulf of Oman da leiba US Navy gi command amadi control center ama Iran thugaire haibashini narangi thodok adu USA gi asoiba patriot missile ama Iranian drone kap thanaba hot abada Kuwait ki airport ta tasin khibani haina IRGC na fongdorakre US CENTCOM na IRGC gi claim adu reject tawraduna USA gi patriot missile na Kuwait ki airport terminal number 1 adu thugai ki banate Iran gi drone nani haina sengdorakli kanana chummi kanana lale haibashi makhatana thijilaga khanglakpa yai hojik makki oinadi tangdang bakhang bangamdre hairi paw khara sipi jabagloina paika news analysis ki paw mate khara padun meyam da tahanjaba matang sidalo sinjare meyam dagi kainana bathung ni jari